Kurumjari, image Paodam being Tabir Bukwai Purmapu, Hanbutaram Nokjari, Nasigi Maruiba Pau. Horticulture and Soil Conservation ki Directorate ki Building Chief Minister N. Birena Sangakre. Pot Chagi Mamal Hantalu Haibagi Wakan Mipam Pamkre, Loinana, roles and responsibilities of Gram, Rozgar, Sahib, and other technical staff on implementation of MG and RGS ki matang da awareness program pangthokre. Haujik ngasigi mapungiba pau muklobirasi. Imphal West ki Sajanthong da leiba Horticulture and Soil Conservation ki Directorate Building asi Chief Minister Nongthomam Birena Sangakre. Tarmaduda Chief Minister na hai ki office building asi kumja lising ni tarahumdui ki saba orakhibani. Office asi loisina hona bada matam chang bhaibasi state asi matau karamna chakot pagi thakta mang thana chat pangam godoribano haina hangladuna Imphal mayonda lupa koti taruk lag yang khairom changma building ama sabada chai taruk taret changlabadi state asi chakot pagi lamjel saru ya bangam gani haibasi thajabagi wangmadani Masidi lenga ki lairiba employee sing retired tobang ngaiba chap manare haibada haman mathogloi Amaramda Malemgi oina ganja asi medicinal plant oina thali madu state asi dachu ganja thaduna medicinal plant oibe yabra haibadu kopna yingsele aduga poppy pambi asidi thandana ba khona bagal oina poppy thariba singda karina mahot silanba yagadagi haibasu khanari Chief Minister makata na haiki ngasi sangari building asi directorate asigi director na chahi kaya changna kana hona bagi mapana lepa asina sangab ngamli bani Loina chahi tarag matakta lehawgadoriba building asik kathok kasingi lamdasu staff sing kudong chanaba police housing abadi atai official sing yauna kupla tanar matung lift ki facility habnaba lenga asirasu miyeng thamlagani sahi ani asi manunda lenga asina department asi goiba thabak thoramda ke yamna appreciate toba yaba process camerum lekre madudi India ki Prime Minister Narendra Modi ki Lomi Singda income lahanba haiba scheme makada Horticulture Department asigi makada leba ki hom ting yangang yongchak komlal chingba pothok camerum pothok tuna malemi mafam ayam bada flight puduna lamdam asigi semilon kanaba piwa hore aduda sunatna lenga asina iramdam asigi horticulture pothok hena pothok naba honabada committee amasu sem kibalai loina lenga asina su tawbiya ba mathau ta thabak thorum kayada henna mai pak po oina ba honaduna angama mating pangduna lali haiki Taramaduda Horticulture and Soil Conservation Minister Tates Syam Kumar Amadi Department Asigi Principal Secretary JC Ramthanga IASU Saruyaki Office ki file sunana mafam thira thira sel ga sugadra adraga praja mayam gi farmers mayam gi state me ki demand do fulfill tawna bhona gadra adu gi mayam do ni concentration to gam gi pot laita ba haita Myanmar tainaba India ki ngamkhaida tariba miyam ngak senabak dabak lairiba Assam Rifle si kambu thambasi yam nuai adubu Myanmar security singna hairak wafam kudimak border ngamkai ngak le balipak sigi security singna India ki ngamkhaida tariba miyam tanaram dana makoina hairak wafam achumani lobasi itchamna pende haina Islamgi President Wimi Horam na pongisna pondokre Manipur Press Club da pangthokpa pawgi mifam amuda Wimi Horam na makhata na haiki Tasengna hairabadi India ki security sing asina makoi lamgi miya bunga kadabani madui mohta ngamkaida tariba miyam do onchillaga akanba wa ngangba gihenba asi matungda amu khana tawbigeno hainasu appeal tawki kumja lising ni tara humdoida border fencing khabasi yaroi haibaga loina Indo Myanmar ki committee ga mifam ama pangthokki kumja lising ni tara manga da kwathai border pillar number marfuma thoi wathok asida survey tawna haiki Survey team lal basu losin bangam lairi thasigi manga damu border pillar asigi matangda irang tholak lei masida mari leinaba sing lakna settle tobina basi yamna nungai aduga border pillar marpuni thoi asisu atuba
matamda settle tobiu hanasu appeal tawduna settle tawdaba singsu athu matamda tobiu ichami convener TK Leidong Haki border pillar marfunithoi asi joint survey lak matamda hana leramba border pillar marfunithoi asi meter chamya ki hendok laga India ramda yung laga leramle aduna committee na hana leramba pillar mafam adu yengno se haibada tenopal DC na ekoi thabak na ti haina yenamdana chatki maramuduna kumjali sing amachama panjang khai mathoi da sagangna settle to matamda LTP pillar leramle madu DC na yelmadaba adu nuaite maram aduna India lenga amadi Manipur lenga jauna mari lenaba singna mutang yengsin biduna masigi miyamna nungaina tangdu letana lehen binaba appeal toki ꯑꯩꯈꯣꯏꯒꯤ affected area ꯁꯤꯗ ꯂꯩꯕ villages ꯁꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯀꯤꯍꯟꯕ ꯑꯗꯨꯒ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤ ꯃꯑꯣꯡ ꯇꯥꯗꯅ ꯉꯥꯡꯕꯁꯤ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯕꯒꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯒꯨꯝꯕꯁꯤ ꯃꯊꯪ ꯃꯅꯥꯎꯗ ꯇꯧꯕꯤꯅꯕ ꯑꯩꯈꯣꯏ ꯃꯣꯏꯕꯨꯁꯨ ꯑꯄꯤꯜ ꯇꯧꯔꯤ lamdam asida khangudana pot chai mbal atia pang wangkhibadagi miyam ha kar launara matamda lengak manungda phammun bai question chenadun leiri basemak ngak palati haina MPCC president gai khang pawmisina pungdokre handa petroleum products ngamkai leitrawak tangkalakpa amadi lengakna policy haitabadagi pot mamal atia pang wangak padagi tangkalaliwa pot chai mamal hanthalu haina kasi MPCC president gai khang nu chingduna BT road pamang dalaiba MPCC office ta wakami pamkre All India Congress na sinna lepa asim pham pulmakta pangtholiwa wakami pamasida saru yaradun gai khangam na makhata na haiki hauzik Manipur da makthom maram khangdana pot mamal hengalali basi yaroi hauzik pot ki mamal di tangdaba amata leitre chengchu kilogram amada lupa kunmari kunmanga pirambadu sahi ani ahum masida lupa humpu mathakta lagle hana superfine kilogram da lupa tara yorumdabadu hauzik lupa nipu maya yoksilagle pot ki mamal asum tangkalali basi lenga asina tawribasi karino khangdre miyamna waribasi lagak asina kari pambai leibagi haibdu thidopu mathau tai miyamna wariba amadi port mamal hengal libasi athu matamda hantan gadabani hauzik hongi bhaibu kang mangaire asuki matik miyam ware maramaduna Congress party na port mamal asi hantan na set in protest satabani miyamna waribasi karisulekte khandana phammunaduna leire phammunabada makoi masel question chenaduna leibasi mungak plekte lagak manunda charang basi imung manungi watho erbasu mapan thok lei masi atu matamda yasino poro haina thorum kaya su ngangkre adu hojik phawba tha ani ahum phajilalabasu yasino na propalambi amatu ude lenga gasi lamdam masida chumna sasan tawbagi mami amat tadri maram aduna miyam awasi yenglaga tangkal liba pot ki mamal atu dhan thalu haina su kai khangamna makhata na phongdoke Dari situation sta lenga na sino ba ko mari kasi sa tabdo ang san lay tabdo na sa kanya ba sino lenga makan sa so ko na puno na tira ni kasi talata sila lenga lay ba ni hoy sisna kasi hamun na Pazagi kan na sa pazagi sino ko natte ngarang numidang atheng bada DI tata ama Imphal Turel da thauda khrei thaudok adu ngarang numidang pung 13 khare helakpa adwai da Imphal More lambigi lilong thonggi makha thangba saruk ta khaba parapet bar adu thongai duna Turel da tasin khibani thaudok tu thogle haibagi paw hek phangbadagi lilong police amadi thawal police ki personal sing sanction duna yangsin baga loinana kodattagi meet kannabagi thabak chathaki hauzik phawa gari adu da apunba niwe kaya tongkibagi haibudu khangmangam drabasu gari adu irong sasaba maile kaidagi Mohammed Firoz ki machanupa Hefazuddin sei kumangana garang numidang pung tararom tabda hata dalaiba barag yumdagi Hefazuddin masana thawraga chatkibani hairi tasin kiba gari asi ngasi nutil pung omakairom tabda lokhat kare hauzik su fire service SDRF amadi MDRF ki kambuna gari ga loina lokibasing thibai tabak chathari hairi Roles and responsibilities of Gram Rozgar Sahayak GRS and other technical staff on implementation of MGR NREGS haiba matangda nomagi oiba awareness program amangasi Rural Development and Panchayati Raj Minister TH Beswajina Porompat Panchayat Bhavanda hodokhrei
Tarmuda Rural Development and Panchayati Raj Minister Biswajin Hai English Singani Kunitoida Anova Bharat Semno Pandam Tabak Pangtonava Rural Development and Panchayati Raj Asi Grassroots Rebel Digi Reformation Tonaba Tormasi Sinmani North East Kimanuda State Asina Kwaidi Lairaba State Wadi English Singma Chamapan Taramarigi Data Record Kimatung Ina Manipur the Lairaba Chadani Putar Lay Masi Konaba Knowledge Information Amasu Administration Gap Ahumasi Loktok Tuna Kungang Chokot Handuna Chokot Palamdam Wairina Bonasi Haina Fundoki Tarmuda eminent economist Professor Mohendro DC Infalis Director IPR Additional Chief Secretary Rural Development and Panchayati Raju Saruyaki aina afaba tum tingan ba thaba ama taramba dudi madu ape ngasigi leriba hol ista amo hanama gi moving na taraka da afaba por ma model ma puthoma la dudi ninchang no mai harvest lei Ngasi All Manipur Residents Union AMSU Headquarter Imphal Amadi Meitei Council Morai ga kusam naraga u charakar Morai gi Eastern Science School gi campus ta thakre ngasi gi Tormadu da AMSU Headquarters gi mioi tarahumdoi Meitei Council Morai gi President M Toiba Amadi Meitei Council Morai gi Volunteers Singh Eastern Science School Morai gi Headmaster K Samo Yauna u charak thawi thorum adu pangthokkibani ngasi gi u charak thawi thorum ga mari lena AMSU Headquarters General Secretary Bipin Chandrana Pungok Kibada Myanmar ga yumthang nana leiba community suna taba Morai town sothariba asi karam hana chakot hangadagi haibagi wakhal ga loina ngasi u chara asi thakibani hai 42 Tenopal Assembly Constituency the BJP Mirep Oikiba Yanglet Hawkip na Tenopal District asi manungda leiba lomi singda har urea lemri thokre Moloidal Laiba, Yanglet Hawki Mayunda, Pangtokiba, Hari, Lemian Tokpa, Tenopal District, Manung Chanaleba, Tampak Low Uba, Lomisunda, Harbe, Chahumpu, Lemian Toki. Nasigi, Lem Harian Topi, Tormaduga Marilena, BJP ex candidate, Yanglet Hawki Napundo Kibda, District Asigi Manunda Low Uriba, Lomisina, Tenariba Awaba Singasi, Karada Orbasu, Kohanba, Namnaba, Mating Pango, and Nasi Har Singasi, Lemna Yentokibani. Har Singasi government lemna pirak panate Chief Minister amadi Agriculture Minister da hajiduna government ki control rate achangba senbam sing potok chaduna loropani vote ka hodra basu lamdam asigi miyam gi dam angamba pangba yaba matam matam gi oiba tengbang sing pangba ngamnaba honagani haiki Lamsang Nagar Panchayat ki no confidence motion ki meeting Chayul ani manungda pangthok naba Manipur High Court na right tar kray ngasi Manipur Press Club ta pangthok pa promising unabada Lamsang Nagar Panchayat ki ward number 1 councillor Yumnam Nilmani na phungdok kibada Lamsang Nagar Panchayat ward mapan leibig manungda BJP ki councillor manga amasung Congress ki councillor mari lermi adabu BJP ki councillor ama Congress ta changlak padagi Congress na simple majority pangtuna municipality act ki matung ina Congress na lengak semnaba no confidence motion mohta kayar hai thakrai adubu discussion torga hanjin thambadagi Manipur High Court che thatuna khangan badagi thasi taramanga da Manipur High Court na no confidence motion ki meeting pangthonaba right tar khibani haiki Sandel District Headquarters dagi kilometer kunrom chatlaga Tenopal New Samtal Road leiba Bomku Village gi Kunja Singh Lanjen na khibana khul adu konta lansi hore khul adu da nganu yen hui amasu ok singna khul adu sanglaga leihori adumapu makol da phadnu thamba ok singdi masna pijabina ba leitabna yamna wan khang hore haukiba me tarni Nipanda Laikidraba Chandel District ki manung channel leiba Chalong Village is founder amasu X6D Thamnok Lamkangi Chalong Village Cemetery da leiba mongphamda mioi kharana thugairaga ku coffin ga loina asi bhakchang puthop kiduna man ki haiba waudagi kul ani bompu amasung Chalong asida oirak liba phibam asida konthangna leiba village sing gi praja singdasu nuaitaba phawori Mufam Maduda Chaluba Equigi Paumida Bomku Village the Kuntanan Leba Dark Kol Kulgi Mui Singna Pongdora Kul
अनीसिदा ओरक्लिबा इरांग सिना मरम ओइदुना बोंकु विलेज दा मफम मतम नाइदुना पुलिस अमदी कमांडो सिंह यामना तोइन लाक्तुना खोंजा सिंह कोइथि तीबा कुलगी मियोई सिंह फानबा होनरपदगी कुल अदुदा लेबा कीबदगी खोंजा सिंह चेनकीबा माली हाइना फोंदोनरखी अमरमदा चांदेल पलेल लंबीदा मरम चादना बन तौबा अमदी मियामदा अवाब पीबा यानिंगदे अमदी मरी लेनबा सिंगना बन तौबदा चेनरिबा सिंह फादुना लोगी ओइबा एक्शन लोकटी हाइदुना ngaraangdagi voluntary oina चांदेल टाउन दा चथरपा टोटल शटडाउन सेल्फ कर्फ्यू अदु ngasi lenga ka wari sanar batung yana purakpadagi handokrai ngasi चांदेल टाउन द पांगथोपा पाउमुसिंग उनबा अमदा अनल तंगपी की एक्स प्रेसिडेंट कोरिंग विक्टर हाइखिबदा ngarangdagi चांदेल टाउन द चथरलिबा सेल्फ कर्फ्यू पीपल मूवमेंट असी स्टेट फोर्स सिंग दसु पेन दब खर लेबना चथरखिबनी हादुना ngasi अयुक अनल तंगपी की म्यूट सिंगा डीजीपी की ऑफिस ता उनदुना जानबा अमा पुरकपदगी पीपल मूवमेंट की कोंजंग असी हंदोकपनि हाइखि मांगना मखा तान हाइखिबदा टेनोपल पुलिस ना बॉम्बको विलेज द चंगदुना खोंजासिंग थीबा अमदी अकी अखंग थोहनबा लोइना खोंजासिंगना खुन थादोक्तुना चांदेल चलकपगी मतंगदा फोंदोक्तुना वारी सानकी हायदुना हिरमसिंग मतंगदा यंगसिनबा थाजबा पिरपदगी अमदी मियांगी जेंगलगा कोंजंग हंदोकपी पिरे बसी लोबनि हाइखि ngaraangdagi चथरखिबा चांदेल टाउन टोटल शटडाउन अदुना चांदेल एरिया दा चाउन अकायब पिखि दुकान पुनमक थोंगलोनकी गाड़ी अमता चेनखिदे सही असिगी जुलाई तांग अनिदगी मणिपुर हाई कोर्ट ना मोरेदगी लेंगोय पुथोक पुसिन तौब थिंगले हाइना ऑर्डर थोरक पदगी तुंगदा इम्फाल मोरे लंबी असिदा लेंगोय कारबार तौरब मियोय कयादा चाउन अकायब पिखरे हाई कोर्ट ना अथिंग बथम खरबसु मणिपुर गवर्नमेंट की सिक्योरिटी गाड़ी कया नदी कोर्ट की ऑर्डर थुगाइदुना मोरेदगी इम्फाल तमना लेप लेतना लेंगोय पुथोकली ngasi su लेंगोय हापतुन थोलकपा मणिपुर सरकार की सिक्योरिटी की गाड़ी सिंह इम्फाल थोकनबा थोदोलकपदा ऑल ट्राइबल लेबर एसोसिएशन मोरेगी मेंबर कयाना फॉरेस्ट गेट मपादा गाड़ी सिंह अदु चटपथिंकी लोइना गाड़ी सिंह अदुदा हापलिबा लेंगोय सिंह अदु लोब मफमदा अमुक हन्ना अनलोड तोहनख्रे इम्फाल पुलिस स्टेशन की मनुंग चनबा या स्कूल हिरू हनबलेकाई के सामथों थोंग मनाक्ता लेबा बबिना डायग्नोस्टिक्स की डिप्यूटी मैनेजर की युंगी गेट सकंगदबसिना सेंट्रल बॉम्ब अगिनि चिंगबा बॉम्ब अमा थमजिलमले हाइरी डिप्यूटी मैनेजर अदुई ममिंग थिंगोम सुकुमार जैनिपुमंगा अपोपा टी8 शांति चांद कवि तौदोक थोफमदगी फंगबा पाउना हाई ngasi ayuk pung manga makhairom tarakpa matamda सुकुमार की अपोपा शांति चांद थोंगालदा ताबा अमोर काइसिंग सेंदोपदा बॉम्ब अदु थेनरपनि हाइरी बॉम्ब लेरे हाइबदु हेक खंगबगा पुलिस ता पाउ पिरो मतुंग पुलिस की टीम अमा लाक्तुना यंगजनकी बॉम्ब अदुगी सेफ्टी लेवर अदु लंग अमन पुनसिलगा ट्रुप अमन मै चुरुगा थममनी बॉम्ब अदु असोएंगाम यावदना लोथोखिबगा लोइना बॉम्ब अदुगी डिटोनेटर अदु मै थोक्तबदगी पुलिस अमा की टीम ना मफम चाबा मी सोलोय ngamloidaba mafamda puthokna pokai hankhre hairi bom thanamba dui matanda chingom sukumana pangmisin haiki ngasi phawda aiga lalo luk amataga nuaina da amadi sel gi demana chingba torpa leiti residential area da asing bom thamdinduna aki akhang thon basi nuaiti mathungda asing mathaw asi tobidana apil tawki chingnaningai oiba mawongda mairuni bimacha ama school gi hostel da thori yaduna siramlei लाइबक थीब थोदोक असी कवा पुलिस स्टेशन मनु चनबा कांचीपुर खोंगनांग मखोंग द लेबा स्टैंडर्ड रॉबर्ट इंग्लिश स्कूल की गर्ल्स हॉस्टल द थोखिबनी लेखि रवि दिपि बचा असी हौजो हौजो स्कूल असिदा क्लास 7 खत्तम कारिबि महिरोइनी थामैबन मैसनाम लेकाय दिगी निंथौजम टोमचोगी मचानपी निंथौजम बेबी सना चैतरा मरी कवि माग मबुंगनी मनुदा नपी मथंतनी थौदोक असी मतांगदा निंथौजम टोमचोना फुंदोरपदा मा की मचानपी स्कूल असिदा क्लास 4 तमलिंगदी होना हॉस्टल द लेरपनी हंदक कालन सोटी लोर मतुंग हॉस्टल संखिबा निमित मरीनी खक्ता गारी ngasi ayuk pung taruk lom taba duaida hostel lagi phone taruk tu ma ku laknam khangala padagi hostel la chalu matamda ma ki machanapi yamna chinani omongda thori yanduna lermani ahan floor da leiba hostel ka adugi manungda mathak makha longba yona saba phamung kuntaruk thabagi manungda phamung amagi frame mathak tagi thori yalamani adubu ma ki makongda leikom terambata natana phamung adugi nakalda khuru khudak kundna thori yanbai mong aduda leramki conflict widow forum convener gangarani kongkhamna haukibat tang
mari nudang pung nipan taram daida Women Action for Development Ward ki Secretary Sobita Amadi Nobo Kisori Machan Pida Mui Karan Nomen Kapsulamai Todo Pukandem Torokli ngasi Manipur Press Club the Pangtok Pau Gimipam da Gangaran in High Asiguma Todok Asi Tok Tanaba State Sarkana Tabuk Packet View Lodena Crime Torpa Matamda accusing Irailan Kangbang Nanaba Infal area gi apoibi maru ina maru oiba lamising da CCTV camera install tobinaba amadi hana haplamba yadan laribasing asi sendin binaba apel torokle Water Resources Department ki worksars master role amasung home guard karmachari singi thak taramatoi tolop pitho haidrung asi employees ina kuyatung da leba IFCD office da wakan mi pam protest taw kray wakan mi pam all Manipur IFCD employees and workers organization ki general secretary L Bimol Chandra Singh haiki Water Resources Department ki makha thabak tolba worksars master role amasung home guard employees singa si mamang chahi lising ni pangi September thadagi tolop phangdana lagli tolop phangdaba hojik tha taramatoi fare komja lising ni pandagi chahi asi April phawda tha nipalgi tolop finance department ayaba pikrabasu hojik phaw tolop pithoktana leni lenga ki order amana PFMS gi through the tolop pitokadabani hai ki big matugina DDO gi scheme account hangba amadi employees ngi su bank account loina pit togloi create adubu laibak thibadi department asida chief engineer ani thoklu bagi awaba employees inga tabana marga tolop phangdre marmasina atubu matamda haiba employees inga sigi pitoktana leiriba tha taramatoi tolop pitokpiu haiki Handak Rims na LDC post mapan lorna bagi notification thorok pada tribal singi reservation Rims na violate tawre haina all tribal students union Manipuri is general secretary Saiboy Hawkip na Chingmerong adim jati da leiba atsumi office la pawmi singa unabada amada pungokre mahal makhata kibda Government of India ki Department of Personal and Training guideline matungina Central Institutes in the State Reservation ki norm chanabaya de haiba wapam leidebani aduga MBBS ki seat kunma hapka dabada ST OBC SC ki reservation thamgadabani loinana rims ki tabak singasi atubada rectified tawgadabani karimba achumna hajariba sing mari lenaba sing tabidrabadi asumna tribal sing hak phananaba kongjang kaya changchungani hainasu Saiboy Hawkimna pongdorakli Karnataka ki Chief Minister H.D. Kumaraswamy na State Assembly da Trust Board move to grey. Assembly da MLA Tarama Pandi Lakide. Confidence motion manunda ruling side ki MLA Kuntak na wangang mapang ki hari. BJP losing ba BS Yedurappa na kananay na ba adu nga siloshin mapang ki. Opposition leader na tahari ba karigino hay na Chief Minister na hangki. Congress JDS chungsinaba Kardagi MLA Karana Pam Tadok Chargi Haina, Speaker the J. Pishilakibadagi, Confidence Motion Adu, Tokibin Hari. Congress ki MLA Taranitoim Sung JDS ki MLA Ahumna Pam Tadok Chargi Habi J. Pishilakib Adugidam, Supreme Court na hearing Sataramatunda, Speaker na Aroiba, Warep Long Kangala Kray. Adum Ainaba Pam Tadok Chargi Haiba, MLA Sing Adu, Bu, Namduna attend to Holidabani Haibu of Sup Tamlaki. Marak asida Congress ki MLA kudimak Trust Board lona badal saru yanda whip jari kare. Congress MLA Ramalinga Reddy na mahaki pham thadok ki tirodu lokthok na warep lo kare. BJP ki luching makarana di Governor unaduna Trust Board adu chontadana tohona batana ki hairi. India ki Lunar Mission Chandrayaan 2 tha si tan kunitu da launch tawgadori. National Space Agency ISRO ni lokthok kibda Chandrayaan 2 ningthokabag ningtilpung ani mininipu humdoi tarapada Sri Harikota dagi launch tawgani hanadi July 15 da launch tawna thorang tormlabani adubu launch tawdo pung amai mamangda liquid fuel leak oil padagi tokibani hairi hauji aroibada maruiba paw mukhana pizari Horticulture and Soil Conservation ki Directorate ki Building Chief Minister N Birena Sangakrai Pot Chai Mamal Hantalu Haibagi Wakan Mipam Pamkray Loinana roles and responsibilities of Gram Rozgar Sahib and other technical staff on implementation of MG and RGS ki matang the awareness program Pangtokray Nasigidamota di image Paodam Pija Matang Solution Dari Miyamba Mukana Kurumchari